ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯀꯔꯦꯟ ꯏꯁꯇꯦꯠꯀꯤ ꯃꯥꯎꯁꯤꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯤꯅ ꯌꯥꯎꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯀꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅ ꯑꯌꯨꯛꯀꯤ ꯂꯩꯆꯤꯟ ꯊꯥꯕ ꯃꯇꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯕꯣꯝ ꯀꯌꯥ ꯑꯃ ꯐꯥꯏꯇꯔ ꯖꯦꯠꯇꯒꯤ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯃꯤꯇꯩ IDPꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯊꯣꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯠꯇꯨꯅ ꯆꯠꯍꯟꯈꯤꯗ꯭ꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯇꯔꯥꯏꯅ ꯂꯧꯗꯦ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜ ꯉꯁꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯇꯩ IDPꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯊꯣꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯅ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯌꯥꯝꯒꯤ ꯌꯥꯅꯤꯡꯗꯕ ꯈꯣꯜꯂꯥꯎ ꯃꯔꯛꯇ PR ꯂꯩꯉꯥꯛꯅ ꯅꯝꯐꯨꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯦ IDPꯁꯤꯡ ꯍꯥꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯇꯩ IDPꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯊꯣꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯌꯧꯔꯛꯄꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗ꯭ꯔꯤ IDPꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯇꯔꯨꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯉꯁꯤ ꯀ꯭ꯋꯥꯛꯇꯥ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯣꯏꯔꯥꯡ ꯇꯨꯔꯦꯟꯕꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ RAF ꯌꯥꯎꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣꯁꯤꯡꯅ IDPꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯊꯤꯡꯈꯤ ꯃꯈꯥ ꯇꯥꯅ IDPꯁꯤꯡ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ SP ꯕꯤꯁꯅꯨꯄꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ IDPꯁꯤꯡ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯡꯗꯨꯅ ꯆꯠꯍꯟꯈꯤꯗꯦ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯤꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯤꯡꯊꯧꯖꯞꯅꯕꯅ ꯍꯥꯏ IDPꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯍꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ IDPꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯍꯌꯦꯡꯁꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯌꯨꯝ ꯃꯩꯀꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯅꯝꯐꯨꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯇꯨꯔꯕꯨꯡ ꯀꯪꯕꯥꯒꯤ ꯕꯐꯔ ꯖꯣꯟ ꯃꯌꯥꯗ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯅ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ IDPꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕ ꯇꯔꯥꯏꯅ ꯂꯧꯊꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯂꯩꯅ ꯅꯝꯐꯨꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯕꯐꯔ ꯖꯣꯟ ꯃꯌꯥꯗ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯇꯉꯥꯏ ꯐꯗꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯁꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯕ ꯇꯥꯈꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯂꯩꯗꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯑꯃꯗꯤ ꯀꯨꯀꯤ ꯖꯣꯕ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯇꯦꯛꯇꯤꯛꯁ ꯀꯌꯥ ꯂꯦꯞꯇꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯏꯪ ꯇꯞꯄ ꯊꯨꯒꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯎꯠꯂꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯃꯁꯥꯒꯤ ꯉꯝꯈꯩ ꯉꯥꯛꯆꯗꯨꯅ ꯂꯥꯛꯂꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯁꯨ ꯏꯪ ꯇꯞꯄ ꯂꯩꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯝꯄꯥꯛꯂꯣꯝꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯪ ꯇꯞꯄ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯅ ꯏꯪ ꯇꯞꯄ ꯂꯩꯅꯕ ꯑꯃꯗꯤ ꯂꯣ ꯉꯥꯛꯅ ꯆꯠꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯔꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯐꯪꯍꯟꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯆꯤꯔꯣꯜ ꯑꯗꯨꯅ ꯇꯛꯁꯤꯟꯈꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ CMꯅ ꯏꯄꯨꯊꯧ ꯄꯨꯊꯤꯕ ꯂꯥꯏꯁꯪ ꯁꯪꯒꯥꯈ꯭ꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯏꯁꯥꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯉꯥꯛꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯅꯧꯅ ꯁꯥꯒꯠꯂꯛꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯅꯨꯡ ꯑꯒꯔꯇꯂꯥꯒꯤ ꯑꯕꯣꯏꯅꯒꯔꯗ ꯂꯩꯕ ꯏꯄꯨꯊꯧ ꯄꯨꯊꯤꯕꯒꯤ ꯂꯥꯏꯁꯪ ꯑꯁꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯛ ꯁꯥꯍꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯀꯨꯞꯁꯤꯟꯅꯈ꯭ꯔꯤ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯂꯦꯛꯇꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯑꯦꯟड ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯑꯒꯔꯇꯂꯥꯒꯤ ꯑꯕꯣꯏꯅꯒꯔꯗ ꯂꯩꯕ ꯏꯄꯨꯊꯧ ꯄꯨꯊꯤꯕꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ
ꯊꯧꯔꯝ ꯑꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯛ ꯁꯥꯍꯥꯅ ꯆꯤꯞ ꯒꯦꯁ, ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤ ꯒꯦꯁ, Tripuragi Rajya Sabha की MP Rajiv Bhattacharjee, Manipur Lengaki Hanagi Minister Laisangtam Sushindro Meitei, Tripura Legislative Assembly की MLA Deepak Mazumdar, MLA Bhagavan Dasna Guest of Honor Minister Yaki, Loinana, West Tripura District की DMN Collector Dr. Bishal Kumar, IAS Special Guest Amadi Puthiba Welfare and Cultural Society की Advisor and Niranjan Dattana President Minister Yaki. ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯏꯁꯥꯒꯤ ꯅꯥꯠ ꯀꯜꯆꯔ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯍꯤꯡꯕ ꯇꯉꯥꯏꯐꯗꯦ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯏꯅꯥꯠ ꯀꯜꯆꯔ ꯉꯥꯛꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯃꯛ ꯁꯤꯒꯗꯕꯅꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯊꯛꯁꯤ ꯈꯛꯁꯤ ꯌꯥꯝꯅ ꯂꯩꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯑꯁꯤ ꯅꯣꯔꯠ ꯏꯁꯇ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄꯨꯝꯅꯃꯛꯀꯤ ꯐꯥꯎꯅ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯅꯨꯡ ꯑꯒꯔꯇꯂꯥꯒꯤ ꯑꯕꯣꯏꯅꯒꯔꯗ ꯂꯩꯔꯤꯕ ꯏꯄꯨꯊꯧ ꯄꯨꯊꯤꯕꯒꯤ ꯂꯩꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯒꯦꯁ ꯍꯥꯎꯁ ꯑꯃ ꯁꯥꯕꯤꯅꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯅꯤꯛ ꯁꯥꯍꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯄꯨꯊꯧ ꯄꯨꯊꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1962ꯗꯒꯤ ꯏꯪ 1963 ꯐꯥꯎꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯥꯟꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯕꯤꯔꯆꯟꯗ꯭ꯔ ꯀꯤꯁꯣꯔ ꯃꯥꯅꯤꯛꯌꯥ ꯕꯍꯥꯗꯨꯔꯅ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯕꯅꯨꯃꯇꯤꯅ ꯏꯄꯨꯊꯧ ꯄꯨꯊꯤꯕ ꯑꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯋꯥꯔꯤꯗ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ ꯏꯪ 1918 ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯁꯟꯁꯝ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯁꯤꯡꯍꯥꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯎꯖꯥꯟ ꯑꯕꯣꯏꯅꯒꯔ ꯈꯨꯜꯗ ꯏꯄꯨꯊꯧ ꯄꯨꯊꯤꯕꯒꯤ ꯂꯥꯏꯁꯪ ꯅꯧꯅ ꯁꯥꯒꯠꯈꯤꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ ꯈꯨꯔꯨꯝꯅꯔꯤꯕꯅꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯍꯧꯈ꯭ꯔꯦ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ MLALꯅ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯀꯌꯥꯔꯛ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯂꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ ꯕꯟ ꯑꯁꯤꯅ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯄ꯭ꯔꯦꯁ ꯌꯥꯎꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯈꯤ ꯕꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇꯣꯞ ꯁꯤꯐꯥꯏ ꯌꯥꯎꯅ ꯂꯪꯊꯕꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯕꯟ ꯑꯁꯤ ꯆꯠꯊꯈꯤ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯄꯔꯤꯡꯗ ꯂꯩꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯕꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯦ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯎꯅꯗꯨꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯂꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯃꯇꯦꯛ ꯈꯔ ꯁꯦꯝꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯁꯦꯝꯂꯛꯈꯤꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯗꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯁꯦꯝꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕꯤꯅꯅꯕ ꯈꯪꯍꯟꯈꯤ ꯑꯗꯨꯃꯛꯄꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯃꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ